ꯈꯨꯜ ꯑꯃꯈꯛꯇꯗꯅꯤ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯃꯤꯟꯅꯕ ꯃꯧ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯋꯥꯡꯗ ꯂꯩꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯝꯐꯥ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯥꯒꯤ ꯌꯨꯝꯗ ꯂꯩꯕ ꯃꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯅꯥꯍꯟꯕꯤ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯎꯅꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯎꯅꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯍꯦꯛꯇ ꯂꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯑꯣꯟꯊꯣꯛꯄꯒꯤ ꯀꯨꯝꯍꯩ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯑꯌꯨꯛꯅꯤ꯫ ꯇꯝꯐꯥꯅ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯏꯪꯈꯣꯜꯗ ꯍꯪꯒꯥꯝ ꯈꯔ ꯀꯟꯅ ꯍꯦꯛꯂꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯁꯨꯃꯥꯡꯗ ꯋꯥꯏ ꯇꯩꯔꯤ꯫ ꯇꯝꯐꯥꯅ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯖꯩ, ꯁꯛꯇꯥ ꯑꯁꯤꯒ ꯋꯥꯏ ꯀꯥꯏꯁꯨ ꯇꯩꯖ ꯁꯥꯔꯤ ꯃꯥꯜꯂꯤ, ꯏꯔꯨ ꯂꯨꯖꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯁꯅꯥꯍꯟꯕꯤꯅꯁꯨ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯖꯩ, ꯍꯪꯒꯥꯝ ꯀꯥꯏꯁꯨ ꯍꯦꯛꯏ ꯃꯥꯜꯂꯤ, ꯅꯣꯡꯃꯗ ꯆꯥꯛ ꯆꯔꯥ ꯑꯃꯇꯁꯨ ꯊꯣꯡꯅꯤ ꯈꯪꯗꯦ, ꯊꯕꯛꯀ ꯐꯕ ꯁꯥꯔꯗꯅ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯝꯐꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯜꯗꯨ ꯊꯕꯛ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯊꯣꯛꯂꯛꯏ꯫ ꯃꯄꯨꯔꯣꯏꯕ ꯎꯕ ꯑꯗꯨꯗ ꯇꯝꯐꯥꯅ ꯑꯃꯨꯛ ꯈꯜꯂꯤ, ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯁꯛ ꯅꯨꯡꯁꯤꯗꯕꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯍꯦꯛꯇ ꯂꯦꯟꯅꯒꯦ, ꯃꯥꯒꯤ ꯅꯨꯄꯥꯗꯨꯗꯤ ꯂꯪꯐꯩꯗ ꯂꯩꯈꯤꯒꯨꯝ ꯇꯧꯕꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯅꯧꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯔꯛꯂꯤꯕꯅꯣ? ꯇꯝꯐꯥ, ꯑꯩꯁꯦ ꯑꯋꯥꯡꯂꯣꯝꯗ ꯃꯤ ꯑꯃꯇ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯍꯣꯔꯦꯟ ꯀꯣꯟꯅ ꯎꯅꯕꯤꯕ ꯌꯥꯗꯕ꯭ꯔꯣ? ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯌꯨ, ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯁꯥꯒꯗꯣꯏꯁꯤꯕꯣ? ꯍꯣ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯦ, ꯅꯨꯡꯁꯤ ꯋꯥꯔꯤꯅꯤꯗꯅ, ꯀꯨꯏꯔꯦ ꯅꯪ ꯑꯩꯅ ꯅꯨꯡꯁꯤ ꯋꯥꯔꯤꯒ ꯁꯥꯈꯤꯗꯕ, ꯉꯁꯤꯗꯤ ꯄꯦꯟꯅ ꯁꯥꯁꯦ꯫ ꯀꯔꯤꯅꯣꯗ ꯇꯝꯐꯥ, ꯃꯇꯥꯡ ꯏꯇꯥ ꯆꯥꯗꯅ ꯑꯩ ꯊꯦꯡꯉꯅꯤꯁꯦ꯫ ꯍꯣ ꯄꯥꯝꯃꯨꯕ, ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯔꯕꯣ? ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯣ꯫ ꯁꯅꯥꯍꯟꯕꯤ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ, ꯃꯊꯟꯇ ꯍꯥꯏꯖꯩ, ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯑꯣꯟꯊꯣꯛꯅ ꯌꯦꯡꯖꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ꯫ ꯁꯦ ꯅꯪꯒꯤ ꯊꯕꯛ ꯇꯧꯒꯗꯕꯗꯨ ꯇꯧꯍꯧꯔꯣ, ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯅꯤ ꯐꯠ ꯆꯠꯂꯨꯒꯦ꯫ ꯃꯁꯤꯗ ꯇꯝꯐꯥꯅ ꯃꯃꯥꯏꯗꯨ ꯈꯔ ꯄꯩꯊꯣꯛꯇꯨꯅ ꯍꯥꯏ, ꯆꯠꯄꯤꯈ꯭ꯔꯣ, ꯑꯩꯒꯤ ꯅꯥꯛꯇꯒ ꯑꯝꯇ ꯂꯩꯕꯤꯔꯅꯨ꯫ ꯅꯪꯒꯤꯁꯤꯕꯨ ꯁꯥꯎꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯁꯥꯎꯖꯗꯦ ꯑꯩ꯫ ꯇꯝꯐꯥ, ꯅꯪꯅꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯑꯩꯕꯣ? ꯑꯩꯉꯣꯟꯗꯒꯤ ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯍꯦꯟꯅ ꯂꯨꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯑꯗꯨꯝꯅ ꯍꯥꯏꯈꯤꯗꯦꯀꯣ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥꯕ? ꯅꯨꯡꯁꯤ, ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩ ꯊꯥꯗꯣꯛꯑꯣꯏ ꯍꯥꯏꯌꯨ꯫ ꯍꯣꯏꯕ, ꯊꯥꯗꯣꯛꯑꯣꯏꯕ꯫ ꯁꯅꯥꯍꯟꯕꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯇꯁꯦꯡꯅ ꯃꯤꯠ ꯅꯥꯔꯤ, ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯃꯥꯏ ꯑꯗꯨ ꯑꯋꯥꯡꯂꯣꯝꯗ ꯑꯣꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯂꯥꯎꯏ, ꯍꯣ ꯃꯤꯠꯁꯦ ꯅꯥꯔꯦꯗꯀꯣ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯌꯦꯇꯨꯝꯗꯣ? ꯏꯃꯤꯠ ꯑꯁꯤꯗ ꯆꯣꯛ ꯊꯤꯟꯖꯤꯟꯗꯨꯅ ꯇꯥꯡꯖꯈ꯭ꯔꯒꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯕꯁꯤꯕꯨ ꯀꯔꯤꯅꯣꯃꯦ ꯑꯩꯕꯣ? ꯀꯅꯥꯅ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯂꯥꯏꯃ ꯈꯤꯠ ꯌꯦꯡꯖꯅꯤꯡꯈꯤꯗ꯭ꯔꯦꯗ꯫ ꯇꯣꯃꯥꯜꯒ ꯇꯝꯐꯥꯒꯗꯣ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯝꯐꯥꯅ ꯈꯨꯝꯃꯤ, ꯍꯣ ꯀꯩꯅꯣ? ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯗ ꯂꯥꯎ ꯈꯣꯡꯂꯤꯕꯁꯤꯕꯣ? ꯍꯨꯏꯔꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯁꯤꯅꯦꯍꯦ, ꯆꯠꯂꯨꯅꯦꯍꯦ꯫ ꯍꯩꯃꯥ, ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯤ ꯂꯩꯀꯥꯏꯅ ꯍꯥꯏꯕꯁꯤ ꯎꯗ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯍꯣ ꯏꯇꯩ ꯏꯅꯥꯎ ꯉꯥꯏꯍꯥꯛ ꯀꯦꯟꯅꯕꯗ ꯌꯦꯡꯁꯤꯟꯗꯕꯤꯗ ꯇꯧꯗꯨꯅ ꯂꯩꯕ ꯃꯤ ꯌꯥꯝꯅ ꯂꯩꯀꯣ, ꯂꯩꯀꯥꯏꯁꯦ ꯃꯤꯔꯦꯝ ꯌꯥꯝꯅ ꯂꯩ꯫ ꯍꯣ ꯀꯦꯟꯅꯒꯦ ꯍꯥꯏꯔꯒꯅꯅꯦ ꯃꯤ ꯎꯗꯕ ꯃꯐꯝꯗ ꯀꯦꯟꯅꯕꯤꯌꯨ, ꯑꯎꯕ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯃꯤꯠ ꯅꯥꯔꯦ, ꯍꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯍꯩꯃꯥ, ꯏꯇꯩ ꯏꯅꯥꯎ ꯀꯦꯟꯅꯕꯗ ꯌꯦꯡꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯖꯈꯤꯕ ꯂꯩꯖꯗꯦꯀꯣ꯫ ꯃꯤꯁꯤꯡꯁꯦ ꯃꯊꯧꯗꯤ ꯌꯥꯝ ꯂꯩꯅꯗꯕꯖꯥꯠꯅꯤ, ꯊꯑꯣꯏꯀꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯤꯁꯨ ꯌꯥꯎꯔꯤ ꯃꯥꯜꯂꯦ꯫ ꯍꯣ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯗꯧꯅ ꯃꯤꯔꯦꯝ ꯅꯠꯆꯗꯕꯗꯣ, ꯋꯥꯏ ꯉꯥꯏꯍꯥꯛꯇꯪ ꯇꯩꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯁꯦ ꯍꯦꯛ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯩꯗ꯫ ꯍꯣ ꯌꯦꯡꯅꯤꯡꯗ꯭ꯔꯒꯅ ꯌꯦꯡꯕꯤꯔꯨꯔꯅꯨꯋꯣ, ꯇꯥꯅꯤꯡꯗ꯭ꯔꯒ ꯇꯥꯕꯤꯔꯨꯔꯅꯨ, ꯅꯊꯧ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯃꯤꯔꯦꯝ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯗ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯗꯣ ꯇꯧꯒꯅꯨ꯫ ꯍꯟꯗꯛꯃꯨꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗ ꯁꯅꯥꯍꯟꯕꯤ ꯈꯪꯁꯥꯎ ꯁꯥꯎꯏ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯨꯝ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯈꯥꯔꯤꯕ ꯁꯝꯕꯜ ꯃꯌꯥ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯗꯥꯔꯤꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯍꯧꯖꯤꯛ ꯅꯪꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯉꯣꯟꯗ ꯅꯠꯇꯕ꯭ꯔꯥ? ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯣ? ꯅꯔꯣꯟ ꯆꯨꯝꯃꯨ꯫ ꯇꯝꯐꯥꯁꯨ ꯍꯧꯒꯠꯂꯛꯏ, ꯐꯩꯔꯞ ꯂꯦꯞꯇꯨꯅ, ꯀꯩꯅꯣꯗ, ꯑꯩꯈꯣꯏꯗꯤ ꯀꯅꯥꯗꯁꯨ ꯀꯩꯁꯨ ꯍꯥꯏꯖꯈꯤꯕ ꯂꯩꯖꯗꯦ, ꯃꯅꯥ ꯌꯥꯝ ꯁꯤꯡꯕ ꯃꯤꯒ ꯌꯥꯝ ꯂꯩꯀꯣ ꯁ꯭ꯋꯥꯏꯁꯦ꯫
ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯕꯖꯥꯠꯅꯤ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯀꯥꯟꯗꯒꯤ ꯆꯨꯝꯅ ꯑꯗꯨꯝ ꯂꯩꯅꯁꯤ ꯍꯩꯃ ꯌꯥꯝ ꯉꯝꯃꯤꯅ ꯅꯪꯗꯤ ꯍꯦꯛꯇ ꯁꯣꯝꯗꯒ ꯑꯣꯟꯁꯤꯜꯂꯛꯑꯒ ꯍꯥꯏ ꯋꯥꯅꯤ ꯍꯩ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯅꯃꯥꯏꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯏꯁ ꯁꯣꯝꯗꯤ ꯌꯥꯝ ꯐꯖꯔꯦꯍꯦ ꯈꯤꯇꯪꯒ ꯅꯣꯛꯂꯛꯄꯗꯗꯤ ꯌꯣꯡꯅ ꯀꯩꯗꯧꯔꯨꯅꯤ ꯍꯦ ꯅꯨꯡꯗꯨꯝꯕꯁꯤꯅ ꯊꯣꯡꯂꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯌꯨꯛ ꯑꯁꯤꯗ ꯈꯠꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯍꯧꯔꯤꯕꯁꯤꯕꯣ ꯍꯩꯃ ꯈꯠꯅꯕꯁꯤꯕꯨ ꯅꯪꯅ ꯍꯧꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯧꯔꯤꯔꯣ ꯍꯣ ꯅꯪꯅ ꯍꯧꯕ ꯈꯪꯉꯕꯣ ꯀꯔꯤ ꯑꯩꯅ ꯍꯧꯕ ꯀꯥꯏꯅ ꯍꯥꯍꯥꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤꯅꯦ ꯇꯣꯃꯥꯜꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯥꯔꯦꯁꯦ ꯇꯝꯐꯥ ꯇꯣꯛꯑꯣ ꯃꯤꯅ ꯇꯥꯔꯒ ꯑꯩ ꯏꯀꯥꯏꯖꯩꯀꯣ ꯀꯔꯤꯒꯤ ꯇꯣꯛꯄꯅꯣ ꯈꯠꯅꯕꯁꯤꯕꯨ ꯑꯩꯅ ꯍꯧꯔꯨꯕ꯭ꯔꯕ ꯇꯣꯛꯑꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯌꯥꯒꯗꯕ ꯅꯠꯇꯤꯌꯦ ꯑꯗꯨꯕꯨ ꯁꯨꯝ ꯂꯥꯎꯅꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯅꯪ ꯋꯥꯅꯅꯕꯅꯤꯁꯦ ꯑꯩꯗꯤ ꯇꯣꯛꯑꯣ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯇꯝꯐꯥ ꯃꯃꯥꯏꯗꯨ ꯃꯈꯥꯔꯣꯝꯗ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯃꯤꯔꯦꯝꯁꯤꯡꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯥꯎꯔꯒ ꯀꯔꯤ ꯀꯥꯟꯅꯒꯗꯣꯏꯅꯣ ꯍꯣ ꯏꯁꯥꯒꯤ ꯊꯕꯛ ꯁꯨꯁꯦ ꯃꯤꯅ ꯇꯧꯕꯗ ꯌꯦꯡꯁꯤꯟꯅꯔꯣꯏꯁꯦ ꯃꯤꯅ ꯇꯧꯕꯗ ꯌꯦꯡꯁꯤꯟꯕ ꯑꯗꯨꯕꯨꯅꯦ ꯃꯤꯅꯥꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯐꯠ ꯆꯪꯈꯤ ꯇꯣꯃꯥꯜꯅ ꯍꯥꯏꯍꯧꯋꯤ ꯑꯩꯁꯨꯅꯦ ꯏꯇꯥꯎꯒ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ ꯀꯨꯏꯔꯛꯑꯣꯏꯀꯣ ꯐꯠ ꯂꯥꯛꯀꯅꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯎꯅꯔꯝꯒꯅꯨꯀꯣ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯀꯔꯤ ꯅꯨꯄꯤꯁꯤꯡꯅꯣ ꯈꯪꯗꯦꯅꯦ ꯎꯅꯕ ꯁꯨꯛꯌꯥ ꯌꯥꯗꯕꯁꯤꯕꯣ ꯌꯨꯝ ꯑꯁꯤꯗ ꯇꯁꯦꯡꯅ ꯂꯩꯅꯤꯡꯗ꯭ꯔꯕꯅꯦ ꯑꯩ ꯊꯕꯛ ꯁꯨꯕ꯭ꯔꯥ ꯀꯩꯅꯣ ꯂꯥꯡꯐꯩꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯂꯩꯈꯤꯕꯅ ꯐꯔꯕꯖꯥꯠꯅꯤ ꯁꯅꯥꯍꯟꯕꯤ ꯃꯊꯟꯇ ꯍꯥꯏꯖꯍꯧꯋꯤ ꯂꯥꯛꯆꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯈꯪꯒꯅꯤ ꯍꯟꯗꯛꯇꯤ ꯏꯄꯨꯔꯣꯏꯕꯗꯣ ꯂꯥꯡꯐꯩꯗꯒꯤ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯍꯜꯂꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯒꯦꯕ ꯇꯧꯒꯦꯕ ꯑꯩ ꯈꯪꯒꯅꯤꯕ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯅ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤ ꯍꯦꯟꯖꯔꯨꯒꯅꯤ ꯃꯈꯣꯏꯅ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯣ ꯅꯨꯄꯥ ꯅꯪꯕꯨ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯀꯩꯗꯧꯔꯒꯦ ꯑꯩꯅꯦꯀꯣ ꯑꯩ ꯃꯁꯤꯒꯤ ꯁꯛꯇꯥꯁꯦ ꯃꯥꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩ ꯇꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯅꯤ ꯋꯥꯏ ꯇꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯉꯤ ꯀꯔꯤꯒꯤ ꯋꯥꯏ ꯇꯩꯕ ꯈꯣꯏꯗꯧꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯒꯠꯂꯀꯥꯟꯁꯤꯗ ꯇꯩꯔꯣꯏꯗ ꯋꯥꯏꯒ ꯑꯝꯇ ꯇꯩꯔꯣꯏ ꯅꯨꯔꯥ ꯆꯐꯨ ꯑꯗꯨꯒ ꯅꯨꯔꯥꯒ ꯄꯥꯏꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯁꯅꯥꯍꯟꯕꯤ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯈꯠꯅꯕ ꯍꯧꯅꯔꯦ ꯁꯅꯥꯍꯟꯕꯤ ꯃꯥꯁꯨ ꯆꯥꯛ ꯊꯣꯡꯂꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯏꯊꯟꯇꯅꯤ ꯏꯃꯥ ꯐꯪꯂꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯤꯅꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯄꯨꯔꯣꯏꯕ ꯐꯪꯂꯦ ꯂꯥꯡꯐꯩꯗ ꯏꯄꯨꯔꯣꯏꯕꯗꯣ ꯍꯜꯂꯛꯈꯤꯁꯅꯨ ꯍꯥꯏꯁꯤꯅꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯖꯔꯗꯅ ꯁꯅꯥꯍꯟꯕꯤ ꯈꯨꯖꯥꯝ ꯀꯣꯟꯗꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯊꯣꯛꯏ ꯋꯥꯈꯜꯗ ꯈꯜꯂꯤ ꯍꯩꯁ ꯈꯨꯖꯥꯝꯁꯦ ꯃꯈꯣꯏꯔꯣꯝꯗ ꯑꯣꯏꯅ ꯍꯦꯛꯇ ꯂꯪꯁꯤꯟꯒꯦ ꯃꯁꯤꯅ ꯐꯅꯤ ꯑꯩꯉꯣꯟꯗ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕꯅꯤ ꯈꯨꯖꯥꯝꯁꯦ ꯃꯈꯣꯏꯔꯣꯝꯗ ꯍꯩꯖꯤꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯟꯕꯤꯅ ꯈꯨꯖꯥꯝ ꯑꯗꯣ ꯇꯝꯐꯥ ꯍꯣꯏꯔꯣꯝꯗ ꯂꯪꯁꯤꯜꯂꯤ ꯁꯣꯝꯗꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯇꯝꯐꯥ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯀꯔꯤꯅꯣꯃ ꯂꯪꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯩꯅꯣꯃ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯂꯪꯁꯤꯜꯂꯛꯄ ꯃꯥꯜꯂꯤꯗ ꯑꯁꯤ ꯊꯣꯛꯑꯒ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯗꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯁꯅꯥꯍꯟꯕꯤ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯤ ꯇꯝꯐꯥꯅ ꯌꯦꯅꯈꯥꯗ ꯊꯣꯔꯛꯂꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯃꯅꯨꯡ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯏꯁꯤꯡ ꯆꯣꯠꯄ ꯑꯂꯨ ꯃꯀꯨ ꯈꯦꯠꯄꯒꯤ ꯌꯦꯟꯗꯦꯝ ꯑꯄꯠꯄ ꯃꯆꯦꯠ ꯈꯔ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯔꯦ ꯇꯝꯐꯥ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯍꯥꯛꯅ ꯍꯥꯏꯖꯩ ꯏꯁ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯈꯨꯖꯥꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯔꯣꯝꯗꯒ ꯊꯑꯣꯏꯅ ꯍꯦꯛꯇ ꯍꯩꯖꯤꯜꯂꯛꯏꯅꯦ ꯃꯥꯒꯤꯁꯦ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯧꯕꯅꯤ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯃꯁꯦ ꯇꯝꯐꯥ ꯃꯃꯥꯏ ꯃꯈꯥ ꯑꯣꯟꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯀꯟꯅ ꯂꯥꯎꯏ ꯍꯩ ꯁꯅꯥꯍꯟꯕꯤ ꯅꯪ ꯁꯤꯗ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯑꯣ ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯈꯨꯖꯥꯝꯒ ꯍꯩꯖꯤꯜꯂꯛꯑꯗꯅ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯑꯣ ꯍꯥꯏꯁꯤꯅꯤ ꯁꯅꯥꯍꯟꯕꯤ ꯃꯍꯥꯛꯁꯨ ꯇꯥꯔꯦ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯑꯩꯅ ꯈꯨꯖꯥꯝ ꯂꯣꯟꯁꯤꯜꯂꯝꯕꯁꯦ ꯃꯥ ꯈꯪꯉ ꯃꯥꯜꯂꯤꯅꯦ ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯀꯧꯔꯤꯕꯅꯤꯅꯦ ꯇꯝꯐꯥꯅ ꯃꯈꯥ ꯇꯥꯅ ꯂꯥꯎꯏ ꯍꯩ ꯁꯛꯊꯤꯕꯤ ꯂꯨꯋꯥꯎꯕꯤ ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯔꯛꯑꯣꯅ ꯂꯥꯎꯗꯅ ꯍꯥꯏꯔꯤꯕꯁꯦ ꯅꯅꯥꯗꯨꯕꯨ ꯄꯪꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏꯌꯦ ꯅꯨꯃꯤꯗꯥꯡꯅꯤ ꯎꯔꯣꯏ ꯀꯥꯏꯅ ꯈꯟꯗꯨꯅ ꯈꯨꯖꯥꯝꯁꯦ ꯍꯩꯖꯤꯜꯂꯝꯃꯤꯕ ꯁꯥꯔꯗꯅ ꯅꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯅꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯠꯇꯨꯅ ꯆꯤꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯔꯛꯑꯣ ꯁꯅꯥꯍꯟꯕꯤ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯍꯥꯛꯁꯨ ꯈꯨꯝꯃꯤ ꯀꯩꯅꯣ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯎꯔꯥꯎ ꯊꯔꯥꯎꯔꯤꯁꯤꯕꯣ ꯂꯥꯏꯃ ꯑꯣꯟꯊꯣꯛꯅ ꯊꯥꯖꯅꯤꯡꯈꯤꯗ꯭ꯔꯦꯗ ꯍꯦ ꯎꯔꯥꯎ ꯊꯔꯥꯎꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯈꯨꯖꯥꯝ ꯍꯩꯖꯤꯜꯂꯛꯂꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯀꯔꯤ ꯈꯨꯖꯥꯝ ꯍꯩꯖꯤꯟꯕ ꯑꯩꯈꯣꯏꯗꯤ ꯍꯩꯖꯤꯟꯈꯤꯕ ꯂꯩꯖꯗꯦ ꯃꯁꯤ ꯃꯆꯤꯜ ꯑꯁꯤ ꯀꯌꯥꯗ ꯊꯤꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯅꯪꯅ ꯈꯨꯖꯥꯝ ꯍꯩꯖꯤꯟꯕꯒꯤ
ꯃꯁꯤꯗ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯂꯥꯎ ꯅꯪꯅꯦ ꯍꯥꯏꯅ ꯈꯪꯗꯅ ꯍꯥꯏꯔꯤꯁꯤꯕꯨ ꯃꯥ ꯅꯠꯇꯦ ꯀꯥꯏꯅ ꯌꯦꯠꯄ ꯍꯦꯛꯇ ꯉꯝꯃꯤꯅꯦ ꯅꯠꯇꯦꯕꯨ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯁꯨꯝꯅ ꯁꯅꯥꯍꯟꯕꯤꯅ ꯃꯥ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯇꯝꯐꯥꯗꯤ ꯃꯈꯣꯏꯗ ꯑꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯈꯣꯡ ꯑꯗꯨ ꯈꯔꯒ ꯊꯥꯡꯖꯤꯜꯂꯤ ꯁꯝꯕꯜ ꯃꯌꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯍꯩ ꯊꯨꯖꯤꯟ ꯊꯤ ꯑꯗꯨ ꯀꯌꯥꯅ ꯅꯆꯤꯟ ꯊꯤꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯆꯤꯟꯗꯣ ꯄꯠꯄ ꯇꯥꯔꯤꯅꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯆꯤꯟ ꯊꯤꯈꯤꯕ ꯂꯩꯖꯗꯦ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯈꯠꯅꯕ ꯌꯥꯝꯅ ꯄꯥꯝꯕꯒꯤ ꯋꯥꯔꯣ ꯑꯃꯨꯛꯇꯪ ꯉꯝꯊꯣꯛꯅꯁꯦ ꯍꯥꯏꯕ꯭ꯔꯣ ꯍꯩ ꯂꯨꯋꯥꯎꯕꯤ ꯅꯪꯒ ꯈꯠꯅꯕꯒꯤ ꯃꯇꯝ ꯂꯩꯖꯗꯦ ꯑꯩꯈꯣꯏ ꯍꯨꯔꯥꯜꯂꯅꯥꯗ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯐꯠꯇꯕ ꯂꯪꯁꯤꯅꯤ ꯖꯥꯝ ꯍꯩꯖꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯅꯣꯡꯃꯗꯤ ꯑꯩꯅ ꯊꯨꯒꯥꯏꯕ ꯁꯣꯏꯔꯣꯏ ꯊꯨꯒꯥꯏꯔꯣ ꯁꯦ ꯊꯨꯒꯥꯏꯔꯣꯅꯦ ꯁꯦ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯀꯔꯤꯒꯤ ꯉꯝꯗꯅꯤ ꯂꯋꯥꯏ ꯅꯨꯄꯤ ꯅꯪꯒ ꯃꯥꯟꯅꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤꯅꯦ ꯇꯝꯐꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯒꯅꯤ ꯈꯪꯉꯣ ꯁꯛꯇꯥ ꯑꯁꯤꯒ ꯀꯤꯟꯅ ꯑꯃꯨꯛꯇꯪ ꯁꯨꯗꯕꯗ ꯁꯨꯐꯝ ꯐꯥꯎꯕ ꯂꯩꯔꯣꯏ ꯑꯩꯅꯅꯦ ꯃꯤ ꯈꯠꯅꯕꯁꯦ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯇꯧꯕꯁꯤꯗ ꯅꯪ ꯌꯥꯝꯅ ꯍꯧꯔꯦꯅꯦ ꯏꯃꯨꯡꯗꯒꯤ ꯇꯣꯃꯥꯜꯗꯣ ꯃꯅꯤꯡꯗ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯇꯝꯐꯥ ꯅꯪ ꯁꯤꯗꯤꯕꯀꯣ ꯑꯌꯨꯛ ꯐꯪꯉꯦ ꯂꯥꯎꯅꯩ ꯅꯨꯃꯤꯗꯥꯡ ꯐꯪꯉꯦ ꯂꯥꯎꯅꯩ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤꯅꯦ ꯏꯀꯥꯏꯖꯕꯅ ꯂꯣꯏꯔꯕꯅꯤ ꯀꯔꯤꯒꯤ ꯂꯥꯎꯅꯗꯅꯤ ꯂꯥꯎꯅꯅꯕ ꯊꯕꯛꯇꯤ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯎꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯖꯥꯝ ꯃꯍꯤ ꯑꯁꯦ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯍꯩꯖꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯣꯏꯅꯣꯕ ꯃꯁꯤꯗ ꯇꯣꯃꯥꯜꯁꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯦ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯀꯟꯅ ꯍꯥꯏ ꯃꯤꯁꯤꯡꯁꯦ ꯋꯥꯈꯜ ꯈꯔ ꯇꯥꯟꯅꯕꯗꯤ ꯐꯔꯕꯅꯤ ꯁꯟ ꯐꯥꯎꯕ ꯋꯥꯏꯅꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯈꯔ ꯏꯀꯥꯏꯅꯁꯤꯀꯣ ꯇꯝꯐꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯍꯣ ꯏꯀꯥꯏꯕ ꯈꯪꯂꯒꯕꯨ ꯁꯨꯃꯥꯏꯅ ꯂꯥꯎꯅꯈꯤꯒꯗ꯭ꯔꯣ ꯃꯃꯥꯏꯁꯦ ꯁꯎꯟ ꯇꯣꯞꯂꯕꯅꯤ ꯏꯀꯥꯏꯕ ꯀꯔꯤꯁꯨ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯤ ꯑꯩꯈꯣꯏꯅ ꯐꯠꯇ꯭ꯔꯕꯗꯤꯅꯦ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯇꯝꯐꯥ ꯑꯁꯤꯒꯨꯝꯕ ꯃꯤ ꯑꯁꯤꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦꯅꯦꯍꯦ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯁꯤ ꯅꯆꯥ ꯅꯨꯄꯥ ꯇꯣꯝꯂꯤꯕ ꯀꯥꯏꯁꯦ ꯂꯣꯏꯅ ꯍꯧꯔꯛꯄ ꯇꯥꯔꯦ ꯇꯣꯃꯥꯜꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯗ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯖꯍꯧꯏ ꯃꯁꯤꯗꯅꯦ ꯑꯩꯅ ꯌꯥꯝꯅ ꯆꯥꯛꯂꯤꯕꯁꯦ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯠꯇ ꯍꯦꯛꯇ ꯑꯣꯏꯈꯤꯕ ꯑꯗꯨꯒ ꯑꯩꯒꯤꯅ ꯏꯊꯟꯇ ꯈꯪꯒꯅꯤꯕ ꯍꯟꯗꯛꯇꯤ ꯏꯄꯨꯔꯣꯏꯕ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯈꯤꯁꯅꯣꯕ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯍꯜꯂꯒ ꯊꯝꯒꯦꯕ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯗ꯭ꯔꯕꯗꯤ ꯈꯠꯅꯕꯁꯦ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯉꯝꯈꯤꯕ ꯇꯥꯔꯦ ꯁꯅꯥꯍꯟꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯂꯦ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯑꯗꯨ ꯃꯈꯥ ꯆꯠꯊꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯇꯣꯃꯥꯜ ꯊꯕꯛ ꯆꯠꯊꯣꯛꯈꯤ ꯇꯝꯐꯥꯅ ꯃꯆꯥꯅꯨꯄा ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯆꯦꯡ ꯈꯩꯔꯤ ꯁꯅꯥꯍꯟꯕꯤꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯐꯤ ꯐꯣꯠꯂꯤ ꯇꯝꯐꯥꯅ ꯃꯆꯥꯅꯨꯄा ꯇꯣꯝꯄꯣꯛꯇ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯍꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯊꯕꯛ ꯑꯃ ꯂꯩꯔꯦꯅꯦꯍꯦ ꯃꯈꯥꯔꯣꯝꯒꯤꯅꯦ ꯅꯅꯦ ꯇꯣꯝꯕꯤꯅ ꯃꯈꯣꯏꯗ ꯑꯃꯨꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯏꯃꯥꯕꯨ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯨꯔꯦ ꯇꯝꯐꯥ ꯈꯞꯂꯤꯕ ꯆꯦꯡ ꯑꯗꯨ ꯂꯩꯔꯤꯕ ꯊꯨꯃꯣꯛ ꯑꯗꯨꯗ ꯍꯩꯊꯩ ꯑꯗꯨꯒ ꯍꯥꯏ ꯅꯪꯅꯦ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯀꯨꯏꯔꯛꯑꯣꯏ ꯐꯠ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅꯅꯦ ꯉꯥꯏꯗꯨꯅ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ ꯇꯝꯐꯥ ꯏꯃꯨꯡꯗ ꯆꯪꯂꯨꯔꯒ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯥꯕꯨ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯏꯃꯥ ꯆꯠꯂꯦꯀꯣ ꯐꯖꯅ ꯂꯩꯔꯝꯃꯨ ꯏꯃꯥ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯇꯝꯐꯥ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯕꯨ ꯁꯅꯥꯍꯟꯕꯤꯅ ꯎꯏ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯇꯥꯟꯖꯥ ꯆꯥꯔꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯤꯁꯦ ꯐꯨꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯍꯦꯛꯇ ꯐꯨꯍꯧꯔꯒꯦ ꯍꯣꯔꯦꯟ ꯋꯥ ꯊꯣꯛꯂꯒꯅ ꯊꯣꯛꯂꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯑꯁꯤꯕꯨ ꯍꯣꯏꯗ ꯐꯨꯗꯗꯤ ꯐꯨꯔꯒꯦꯗꯍꯦ ꯁꯅꯥꯍꯟꯕꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯁꯝꯕꯜ ꯃꯌꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨ ꯈꯔ ꯅꯣꯟꯊꯗꯨꯅ ꯀꯧꯏ ꯍꯣ ꯇꯣꯝꯄꯣꯛ ꯅꯪꯕꯨ ꯀꯩꯗꯧꯔꯤꯕꯒꯦ ꯏꯟꯗꯣꯝꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯎꯅꯦꯍꯦ ꯏꯟꯗꯣꯝꯆꯥꯒꯤꯗꯅꯦ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ꯂꯩ ꯆꯥꯔꯨ ꯂꯥꯛꯑꯣ ꯇꯣꯝꯄꯣꯛ ꯑꯆꯥꯄꯣꯠ ꯄꯜꯂꯛꯄ ꯑꯗꯨꯗ ꯆꯥꯅꯤꯡꯃꯜꯂꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯁꯅꯥꯍꯟꯕꯤꯅ ꯂꯥꯛꯑꯣ ꯁꯦ ꯁꯝꯕꯜꯁꯦ ꯍꯦꯛꯇ ꯂꯤꯠꯂꯛꯎ ꯏꯟꯗꯣꯝꯆꯥꯅꯅꯦ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ꯄꯤꯖꯒꯗꯧꯔꯤꯕꯅꯤ ꯇꯣꯝꯄꯣꯛ ꯁꯝꯕꯜ ꯂꯤꯊꯣꯛꯏ ꯁꯅꯥꯍꯟꯕꯤꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯤꯡꯁꯤꯜꯂꯤ ꯁꯦ ꯁꯤꯗ ꯂꯩꯌꯨ ꯁꯤꯗ ꯐꯝꯃꯨꯀꯣ ꯏꯟꯗꯣꯝꯆꯥꯅꯦ ꯏꯃꯨꯡꯗꯒꯤ ꯅꯪꯅ ꯆꯥꯅꯅꯕ ꯑꯆꯥꯄꯣꯠ ꯄꯨꯊꯣꯔꯛꯀꯦꯀꯣ ꯁꯅꯥꯍꯟꯕꯤ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯤ ꯏꯃꯨꯡꯗꯒꯤ ꯑꯆꯥꯄꯣꯠ ꯀꯕꯣꯛ ꯑꯃ ꯂꯧꯊꯣꯔꯛꯏ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯗꯨꯕꯨ ꯇꯣꯝꯄꯣꯛꯇ ꯄꯤ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯅꯪꯒꯤꯅꯤ ꯆꯥꯔꯣ ꯇꯣꯝꯄꯣꯛꯇꯣ ꯍꯔꯥꯎꯖꯔꯝꯃꯤ ꯁꯅꯥꯍꯟꯕꯤꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯍꯜꯂꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯖꯥꯠꯅꯣ ꯃꯍꯥꯛꯅ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ
angang asi phugi tawbani mabu halakte da sanahanbina tamphabu halakpa ngaihak ngairami ngaihaki matungdani tampha du thongal da changlei madubo sanahanbina ure asida changeni he adudi hauba yare hekta haurage asi haiduna manakta famduna leiriba tamphagi machanupa tompok adubu makhut khubak aduna damdam phuba haurami hai huran bigi machani na nangsu huran bayam na heirini he aina chage haiduna mapala sida thamamba kabok asibu hekta munduna chaduna leiramine ngami yam ngami mama sakta asigi machani haibada chap hek jai imai pema asuk angang oina migi mapot machai huran ba hauraba makubak aduna sese thajile adumna tawba aduda tompo kap thorakle kapo nangdi kapo huran ba macha kapo ikut ase pena phuge thongal de changlakliba tampha nakala moromda macha nupana kaplakpagi makhola dubu tabada mamai sat lai thoktuna yengi maduda mangol aduda sana hanbina macha nupagu managanda setse thaduna phuriba adu urami icha nupa asida mahakna tawriba sibu karino tampha na khanglaw lawi hai sana hanbi kaino nang thoi dubo icha dubu nangna phuriba dubu karigino huran ba macha kabok huran ba aina jage haiduna thamlamba kabok asibu hekta munduna chaduna leiramlibani kari aigi icha nupa na bo hai sana hanbi icha da phuba lepo icha do phuba thuna lepo angang asu gamna oina huran ba hairiba asinadi hayeng chawroknaba matamdadi kari oigani imai pema ngami tasengna ne nakhoge yumlona ba ase kirabani phuge ikut ase pen na ba phuge huran ma macha se tampha macha nupa bo adumna mina phuba adubu ubada mahak sauningmana loire aigi ichabu nangna adumne hekta phuba yabra leramuna khariba sambal ado phakai aduga mahak khonglei thuna sana hanbigi sumang tamna changsili he nangi se buta singna usitabani aingoda kari sto bangam jaga icha nupa da adumna phuba nakhut ado thudike khangani na asuk yamna phattaba nupi asibu karamba nupino hona cha nupa se khara waro yengu aina jana na ba asibu hurandu na leiramli ba asini nate na cha nupa asibu kari madaga pizza bithaktrabro he tachindo thinu ne nangna icha asibu kaushin ba soidana oirangani icha bu phurabani na nang so aina phuba tabani somdo thoro masida ngam thoknase ngasidi nang khangani do ngam thokna ba tari dana adudi kiduna chenbigadaba sana hanbi kaidudi nate he icha phuraga tumina yengduna legadaba tamphasu nate yengna ba tari dana adudi asumna launaraba matungda tampha amani sana hanbi masam phoina ba haurakle makoi ani masam phoina rakle tampha na phoidudi phoiraki nangne bu sijibase henmalabani ngasidi chapchabi ama khangdoktaba yadre masi samse kanaga phoirini he masi nangi su phoige he jingge he nang ayo hinjabi samgaloina kin batari ne aibo khangbra aduni haukodana jingge masi amuka jingge da hera nangna tati ngamhalaroi kadai jakre masam somdale nang hekta jingge nang ayo aya yoima khna kaisu jingai ne khongpak asina mu kauksinge da masi kauge he masi kauksange masi ma kaure ine o makhong kaiso mu yausila ine masidi kanara hekta chongsingi ko khuning asina thinge asam tawna makhoi ani somang aduda makhong makhut yauna duna masam phoina duna khanaba yaba khatnaraba matungda makhoi ani gi masadu waraklame warakpa aduda khanaba toe hinjabi yam ngam manu pini ko nang yumlona duna leibase tasengna idi kire ho kire gana chatpikro kadai da no male biruro ining tamna amukta haina humna leiza hoge kari aidi ga dobagi chacha doiba chaloi sungchat ek chaloi phare ni kaino chachadi tampha machanu paba pamduna thuna yangna chatki sana hanbi sumang adu da leptuna leihowi machinda haijai ngasidi ikut pen masamase phoihowida nungaire ningjabado thongledana sana hanbi mamit aduna makhada hek yengtharoi maduda sammaya mamata aduna leiramlibadu ure sammaya masidi kanagina haima haigi ga wira zala haima mani ne haima
ꯃꯁꯤꯒꯤ ꯁꯝꯁꯤꯗꯤ ꯑꯩꯒꯤꯅꯤꯅꯦ ꯑꯩꯅꯗꯤ ꯃꯥꯒꯤ ꯐꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯨꯔꯒ ꯃꯥꯅ ꯑꯣꯏꯅ ꯑꯩꯒꯤ ꯐꯣꯏꯗꯨꯅ ꯂꯩꯔꯝꯂꯕ ꯑꯁ ꯄꯦꯟꯗꯦꯗ ꯈꯠꯅꯕꯁꯦ ꯃꯥꯅ ꯍꯦꯛꯇ ꯉꯝꯈꯤꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯃꯥꯅ ꯂꯥꯛꯆꯈ꯭ꯔꯦ ꯉꯁꯤꯁꯨ ꯁꯅꯥꯍꯟꯕꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯇꯝꯐꯥꯅ ꯃꯆꯥꯅꯨꯄꯥꯗ ꯍꯪꯉꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯈꯣꯏꯗ ꯆꯪꯂꯝꯂꯤꯕ 이마는 ꯅꯪꯉꯣꯟꯗ ꯃꯈꯣꯏꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯀꯌꯥꯝ ꯌꯥꯝꯃꯦ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ 이마ꯅ ꯍꯥꯏꯕ 인지시보 하요 ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯆꯪꯈꯤꯗ꯭ꯔꯣ ꯇꯣꯝꯄꯣꯛꯅ ꯈꯨꯝꯃꯤ 이마 ꯑꯩꯅ ꯆꯪꯕ ꯅꯠꯇꯦ ꯃꯥꯅ ꯑꯆꯥꯄꯣꯠ ꯄꯤꯒꯦ ꯍꯥꯏꯅ ꯀꯧꯔꯤꯅꯤ ꯀꯔꯤ ꯃꯥꯅ ꯑꯆꯥꯄꯣꯠ ꯄꯤꯒꯦ ꯍꯥꯏꯅ ꯀꯧꯔꯤꯕ ꯑꯗꯨꯒ ꯏꯆꯥꯁꯤꯕꯨ ꯃꯥꯅ ꯍꯨꯔꯥꯟꯕꯅꯤ ꯀꯥꯏꯅ ꯃꯍꯥ ꯇꯧꯉꯝꯃꯤ ꯅꯨꯄꯤꯅꯤꯀꯣ ꯃꯁꯦ ꯑꯩꯅꯦꯀꯣ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯦ ꯑꯃꯨꯛ ꯆꯠꯂꯒ ꯃꯁꯝꯁꯦ ꯐꯣꯏꯔꯨꯅꯤꯀꯣ ꯑꯗꯨꯒꯅꯤ 이마 ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯆꯥꯄꯣꯠ ꯄꯤꯔꯤꯅꯤ ꯑꯣ ꯃꯥꯅ ꯊꯑꯣꯏꯅ ꯀꯧꯒꯦ ꯀꯧꯁꯤꯜꯂꯒ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯍꯨꯔꯥꯟꯕꯅꯤ ꯀꯥꯏꯅ ꯈꯪꯅꯤꯕ ꯅꯪꯒꯤꯁꯨ ꯅꯆꯥ ꯄꯣꯛꯇ ꯄꯣꯛꯈꯤꯁꯅꯨ ꯑꯩ ꯇꯧꯒꯦꯕ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔ ꯇꯧꯒꯦꯕ ꯅꯪ ꯌꯦꯡꯉꯣꯕ ꯅꯪ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯈꯛꯅꯤ ꯁꯅꯥꯍꯟꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯁꯥꯖꯧ ꯑꯗꯨ ꯅꯝꯕꯣ ꯑꯃ ꯄꯣꯗꯨꯅ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯊꯨꯡꯂꯔꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ ꯁꯅꯥꯍꯟꯕꯤ ꯁꯅꯥꯍꯟꯕꯤ ꯑꯩ ꯂꯥꯛꯏꯅꯦ ꯅꯪꯕꯣ ꯃꯄꯥꯟꯗ ꯊꯣꯔꯛꯎꯅꯤ ꯅꯪꯕꯣ ꯁꯅꯥꯍꯟꯕꯤ ꯊꯥ ꯑꯃꯃꯨꯛ ꯇꯥꯔꯨꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯈꯣꯡꯂꯩ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯏ ꯃꯄꯨꯔꯣꯏꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛ ꯎꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯍꯟꯕꯤꯔꯛꯑꯦꯗꯅ ꯍꯜꯂꯛꯑꯦ ꯃꯩ ꯂꯥꯡꯒ ꯄꯨꯊꯣꯔꯛꯎꯅꯤ ꯅꯪꯕꯣ ꯍꯣꯏ ꯐꯅꯤ ꯑꯁꯨꯝ ꯇꯧꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯩ ꯑꯣꯛꯄꯤꯔꯦ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯉꯤ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯉꯕ ꯑꯩꯕꯨ ꯑꯗꯨꯛ ꯋꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣꯅꯦ ꯁꯅꯥꯍꯟꯕꯤꯅ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯃꯤ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯃꯤꯒꯤꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒ ꯑꯩꯒꯤꯅ ꯏꯊꯟꯇ ꯃꯤꯅ ꯑꯗꯨꯝ ꯉꯝꯈꯤ ꯇꯥꯕꯅꯦ ꯑꯩꯅꯦ ꯅꯪ ꯍꯜꯂꯛꯄ ꯌꯥꯝ ꯋꯥꯅ ꯉꯥꯏꯔꯤꯕꯅꯦ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯃꯇꯩ ꯃꯅꯥꯎ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯍꯣ ꯀꯅꯥ ꯑꯣꯏꯅꯤ ꯑꯋꯥꯡ ꯊꯪꯕꯒꯤ ꯁꯛ ꯐꯖꯕ ꯐꯖꯕꯤ ꯑꯅꯤꯁꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅꯤꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯃꯈꯣꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯩ ꯃꯁꯤꯗ ꯁꯥꯖꯧꯅ ꯁꯦ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯕꯁꯤꯗꯤ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯍꯟꯗꯛꯇꯩꯗꯤꯅꯦ ꯊꯕꯛ ꯁꯨꯕꯒ ꯆꯠꯄ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯑꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤ ꯆꯥꯒꯗꯧꯔꯤꯕ ꯆꯥꯕ ꯆꯥꯗꯕ ꯑꯩ ꯈꯪꯗꯦ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯑꯩꯒꯤ ꯃꯥꯡꯗ ꯀꯦꯅꯕꯗꯨ ꯎꯔꯒ ꯑꯩ ꯀꯌꯥꯝ ꯆꯥꯛꯏ ꯈꯪꯉꯕ ꯑꯩꯅꯦ ꯄ꯭ꯔꯣꯛ ꯆꯥꯏꯖꯥꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯍꯦꯛꯇ ꯀꯦꯅꯔꯒ ꯂꯣꯏꯔꯦ ꯍꯌꯦꯡꯃ ꯍꯦꯛꯇ ꯇꯧꯁꯤ ꯑꯗꯨꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯏꯟꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯅꯪꯁꯨ ꯌꯥꯎꯔꯕꯅꯤꯅ ꯏꯇꯩ ꯏꯅꯥꯎ ꯑꯅꯤꯅ ꯅꯩꯕ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤꯗ ꯍꯦꯟꯖꯔꯨꯒꯅꯤ ꯍꯌꯦꯡꯗꯒꯤ ꯑꯩ ꯇꯧꯒꯦꯕ ꯐꯔꯦꯁꯦ ꯑꯩꯅꯦ ꯂꯝꯕꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯍꯛꯆꯥꯡꯒꯥꯏꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯍꯣꯏ ꯄꯣꯊꯥꯕꯤꯔꯣ ꯑꯩꯅꯦ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯨꯔꯒꯦ ꯑꯩꯒꯤ ꯅꯝꯕꯣ ꯃꯅꯨꯡꯗ ꯈꯥꯎ ꯑꯃ ꯌꯥꯎꯕꯅꯤ ꯈꯥꯎ ꯃꯅꯨꯡꯗꯅꯦ ꯉꯥ ꯌꯥꯎꯕꯅꯤ ꯃꯗꯨ ꯐꯖꯅ ꯊꯣꯡꯉꯨ ꯑꯥꯗ ꯂꯩꯔꯕꯅꯤꯅ ꯉꯥ ꯊꯣꯡꯕ ꯐꯖꯅ ꯆꯥꯕ ꯑꯃꯠꯇ ꯐꯪꯗꯦ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ ꯍꯣꯏ ꯑꯩ ꯊꯣꯡꯖꯒꯦ ꯁꯥꯖꯧ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ ꯁꯅꯥꯍꯟꯕꯤꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯉꯥ ꯊꯣꯡꯕ ꯍꯧꯏ ꯉꯥꯁꯦ ꯉꯥꯔꯦꯜ ꯐꯝꯍꯟꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯄꯨꯊꯣꯛꯑꯒ ꯏꯇꯩ ꯏꯅꯥꯎ ꯆꯥꯃꯤꯟꯅꯒꯦ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯝꯐꯥꯒ ꯇꯣꯃꯥꯜꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯝꯐꯥꯅ ꯍꯥꯏ ꯃꯈꯥ ꯊꯪꯕꯒꯤ ꯁꯥꯖꯧꯗꯣ ꯉꯔꯥꯡ ꯍꯜꯂꯛꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯈꯣꯜ ꯇꯥꯏ ꯍꯣꯏꯅꯦ ꯑꯩꯁꯨ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯅꯦ ꯃꯋꯥ ꯑꯁꯤ ꯍꯜꯂꯛꯑꯕꯅꯤꯅ ꯃꯈꯦꯜ ꯂꯥꯡꯕ ꯁꯣꯏꯗꯅ ꯍꯧꯔꯛꯂꯒꯅꯤ ꯅꯨꯄꯥ ꯑꯩꯗꯤ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯒꯗꯧꯔꯤꯗ ꯑꯁ ꯀꯔꯤ ꯇꯧꯕꯩ ꯃꯤꯠ ꯅꯥꯗꯣꯏꯅꯣ ꯅꯪꯒꯤꯁꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯃꯈꯣꯏꯅ ꯀꯔꯤ ꯍꯦꯟꯖꯔꯨꯗꯣꯏꯕ ꯍꯣꯏꯗꯍꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯀꯔꯤ ꯍꯦꯟꯖꯔꯗꯅ ꯃꯈꯣꯏꯅ ꯑꯃ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯁꯔꯨꯛ 2 ꯍꯦꯟꯅ ꯇꯧꯔꯒ ꯂꯣꯏꯔꯦ ꯉꯁꯤꯗꯤꯅꯦ ꯊꯕꯛꯀ ꯆꯠꯊꯣꯛꯄꯤꯈ꯭ꯔꯅꯨ ꯀꯨꯝꯍꯩ ꯌꯦꯡꯁꯤꯀꯣ
ꯍꯣꯏ ꯍꯣꯏ ꯌꯦꯡꯁꯤ ꯁꯅꯥꯍꯟꯕꯤꯅ ꯑꯌꯨꯛꯀꯤ ꯆꯥꯛꯇꯣ ꯉꯟꯇꯥꯅ ꯊꯣꯡꯉꯦ ꯆꯥꯛꯁꯦ ꯊꯣꯡꯕꯗꯤ ꯂꯣꯏꯔꯦꯁꯦ ꯃꯄꯥꯟꯗ ꯊꯥꯡꯗꯣꯛꯑꯒ ꯉꯔꯥꯡꯒꯤ ꯉꯥꯔꯦꯜ ꯑꯗꯨꯒ ꯏꯇꯩ ꯏꯅꯥꯎ ꯆꯥꯒꯦ ꯌꯦꯡꯅꯤꯡꯗꯕ ꯑꯅꯤꯁꯤ ꯆꯥꯛꯍꯟꯒꯦ ꯃꯈꯣꯜꯒꯗꯨ ꯈꯔ ꯅꯧꯊꯔꯒ ꯍꯣ ꯇꯥꯕꯤꯔꯤꯕꯔꯣ ꯆꯥꯛꯁꯦ ꯂꯣꯏꯔꯦ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯉꯁꯤꯗꯤ ꯃꯪꯒꯣꯜꯗ ꯊꯥꯡꯇꯣꯛꯇꯨꯅ ꯆꯥꯁꯤꯀꯣ ꯂꯦꯟꯅꯒꯦ ꯈꯪꯒꯅꯤꯕ ꯍꯣꯏ 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 ꯅꯪꯒꯤ ꯊꯣꯛꯄ ꯇꯧꯔꯣ ꯁꯅꯥꯍꯟꯕꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯏ ꯁꯥꯖꯧꯁꯨ ꯐꯝꯃꯦ ꯁꯅꯥꯍꯟꯕꯤ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯍꯧꯔꯞꯅ ꯍꯥꯏ ꯉꯁꯤꯒꯤ ꯏꯟꯁꯥꯡ ꯑꯁꯤꯗꯤ ꯍꯥꯎꯔꯅꯤꯗ ꯉꯔꯥꯡꯒꯤ ꯉꯥꯔꯦꯜ ꯑꯁꯤꯃꯒ ꯀꯥꯡꯁꯣꯏ ꯃꯍꯤ ꯑꯔꯥꯡꯕ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯔꯅꯤꯗ ꯃꯈꯣꯏ ꯅꯨꯄꯥ ꯆꯥꯕꯤꯌꯨꯀꯣ ꯍꯥꯎꯅ ꯆꯥꯕꯤꯌꯨ ꯇꯝꯐꯥꯅ ꯁꯣꯝꯗ ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ ꯍꯥꯏ ꯑꯦ ꯃꯈꯣꯏꯒꯤꯁꯦ ꯆꯥꯛ ꯆꯥꯔꯤ ꯀꯥꯏꯅ ꯈꯪꯅꯅꯕ ꯊꯑꯣꯏꯅ ꯍꯥꯏꯕ ꯃꯥꯟꯗ꯭ꯔꯣ ꯉꯥꯔꯦꯜ ꯀꯥꯏꯅꯁꯨ ꯄꯜꯂꯤ ꯁꯅꯥꯍꯟꯕꯤꯅ ꯃꯈꯣꯏ ꯃꯄꯥ ꯉꯥ ꯆꯥꯕꯗꯣ ꯃꯔꯨ ꯌꯨꯅꯤꯌꯦ ꯁꯦ ꯑꯩ ꯏꯟꯕꯤꯔꯛꯀꯦꯕ ꯑꯩꯅ ꯊꯣꯡꯕꯅꯤꯅ ꯌꯥꯝ ꯍꯥꯎꯔꯝꯒꯅꯤꯗ ꯂꯣꯏꯅꯅꯕ ꯆꯥꯕꯤꯌꯨꯀꯣ ꯑꯣ ꯃꯈꯣꯏꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯍꯥꯏꯗꯨꯅꯤ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯤꯗꯀꯣ ꯑꯩꯗꯤ ꯁꯥꯖꯧꯅ ꯁꯅꯥꯍꯟꯕꯤ ꯅꯪꯒꯤ ꯆꯥꯛꯈꯣꯝꯁꯦ ꯆꯥꯎꯃꯜꯂꯤꯅꯦꯍꯦ ꯑꯩ ꯐꯨꯟꯕ ꯁꯣꯏꯔꯣꯏꯀꯣ ꯀꯩꯅꯣ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯆꯥꯎꯅ ꯆꯥꯒꯗꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯏꯟꯕꯁꯤꯕꯨ ꯍꯥꯎꯇꯕ꯭ꯔꯥꯅꯦ ꯍꯥꯎꯋꯤꯗ ꯌꯥꯝ ꯍꯥꯎꯋꯤ ꯑꯗꯨꯅꯦꯕ ꯇꯝꯐꯥ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯈꯣꯜ ꯑꯗꯨ ꯊꯣꯛꯅ ꯅꯨꯄꯥ ꯂꯩꯀ꯭ꯔꯛ ꯑꯆꯧꯕ ꯑꯃꯇ ꯊꯤꯔꯛꯎ ꯌꯦꯡꯅꯤꯡꯗꯕ ꯃꯌꯥꯝꯁꯦ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯇꯅꯦ ꯂꯩꯀ꯭ꯔꯛ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯑꯣꯏꯅ ꯂꯩꯖꯈ꯭ꯔꯒꯦ ꯀꯅꯥꯅ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦ ꯃꯃꯥꯏꯁꯦ ꯌꯥꯝ ꯏꯀꯥꯏꯗꯦ ꯁꯅꯥꯍꯟꯕꯤꯁꯨ ꯃꯈꯣꯜ ꯈꯔ ꯀꯜꯂꯞꯅ ꯍꯩꯃꯥ ꯉꯥ ꯃꯅꯝ ꯇꯥꯕꯁꯤꯗ ꯍꯧꯗꯣꯡ ꯃꯈꯦꯜ ꯂꯥꯡꯉ ꯃꯥꯜꯂꯦ ꯃꯤꯅꯨ 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 ꯂꯥ 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 ꯑꯩꯅ ꯆꯥꯈꯤꯕꯒꯤ ꯉꯥ ꯃꯔꯨ ꯃꯔꯥꯡꯁꯦ ꯄꯤꯖꯒꯦ ꯂꯥꯎ ꯃꯤꯅꯨ 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 ꯑꯦ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯅꯦ ꯑꯩ ꯑꯁꯤꯕꯨ ꯍꯧꯗꯣꯡ ꯀꯥꯏꯅ ꯍꯩ ꯈꯣꯡꯒꯅꯨ ꯇꯥꯅꯤꯡꯗꯦꯅꯦ ꯅꯪꯕꯣ ꯆꯥꯅꯤꯡꯂꯒꯅꯅꯦ ꯇꯨꯃꯤꯟꯅ ꯆꯪꯉꯛꯎ ꯀꯩꯗꯧꯒꯦ ꯉꯁꯤꯅꯦ ꯍꯧꯗꯣꯡ ꯍꯥꯠꯄ ꯁꯣꯏꯔꯣꯏꯀꯣ ꯃꯁꯤꯗ ꯇꯝꯐꯥꯅ ꯁꯝꯕꯜ ꯃꯌꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯦ ꯅꯪꯅ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯍꯧꯗꯣꯡ ꯃꯈꯦꯜ ꯂꯥꯡꯉꯤ ꯀꯥꯏꯅ ꯀꯩꯅꯣ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯉꯥꯡꯂꯛꯏꯕ ꯑꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯍꯧꯗꯣꯡꯗ ꯍꯥꯏꯖꯕꯅꯤ ꯄꯥꯟꯕ ꯃꯤ ꯌꯥꯎꯔ ꯃꯥꯜꯂꯦ ꯃꯤꯅꯨ 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 ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗꯒꯤ ꯂꯩꯇꯨꯝ ꯑꯃ ꯃꯈꯨꯠꯅ ꯇꯥꯞ ꯈꯨꯟꯀꯠꯂꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯇꯝꯅ ꯊꯣꯛ ꯊꯣꯝꯃꯤ ꯃꯗꯨꯗ ꯂꯩꯇꯨꯝ ꯑꯗꯨꯅ ꯁꯥꯖꯧꯒꯤ ꯃꯌꯥꯡꯂꯦꯟ ꯑꯗꯨꯗ ꯊꯣꯛ ꯂꯥꯎꯅ ꯄꯥꯜꯂꯤ ꯑꯌꯣ 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 ꯅꯥꯡꯒꯟꯁꯤꯗ ꯄꯥꯜꯂꯤꯅꯤ ꯅꯨꯄꯤ ꯁꯅꯥꯍꯟꯕꯤ ꯐ꯭ꯔꯪ ꯁꯧꯒꯠꯈꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯣ ꯑꯩꯒꯤ ꯅꯨꯄꯥꯗꯒꯁꯨ ꯂꯩꯇꯨꯝꯅ ꯊꯣꯝꯕ ꯁꯥꯏ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯁꯝꯕꯜ ꯈꯥꯔꯤꯕ ꯑꯗꯨ ꯇꯝꯅ ꯆꯠꯂꯤ ꯅꯁꯝ ꯑꯗꯣ ꯈꯨꯗꯥꯡ ꯌꯦꯠꯇꯨꯅ ꯍꯥꯏꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯕ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯅꯪ ꯍꯣ ꯎꯁꯤꯠꯇꯕꯁꯤ ꯀꯅꯥꯅ ꯍꯥꯟꯅ ꯍꯧꯒꯦ ꯅꯪꯅ ꯍꯥꯟꯅ ꯍꯧꯔꯕꯅꯤꯅ ꯑꯩꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯨꯒꯅꯤ ꯇꯧ ꯇꯥꯕꯅꯤ ꯐꯩ ꯐꯩ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯅꯍꯥꯟꯗꯤ ꯑꯩꯅ ꯊꯥꯕꯤꯔꯕꯅꯤ ꯉꯁꯤꯗꯤ ꯅꯪꯅꯦ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯐꯨꯕ ꯇꯥꯔꯦꯗꯅ ꯐꯨꯔꯣꯅꯦ ꯁꯦ ꯐꯨꯔꯣ 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 ꯁꯦ ꯐꯨꯔꯣ ꯅꯪꯗ ꯍꯥꯜꯂꯒꯦꯗ ꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯝꯕꯜ ꯋꯥꯡꯃ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯃꯁꯥ ꯂꯥꯝꯅꯕ ꯍꯧꯏ ꯅꯪ ꯅꯁꯝꯗꯣ ꯐꯣꯏꯒꯦ ꯈꯪꯒꯅꯤ ꯁꯥꯖꯧ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯦ ꯇꯣꯃꯥꯜꯒ ꯃꯈꯣꯏ ꯑꯅꯤ ꯃꯤꯠꯆꯥꯟꯅꯗꯨꯅ ꯂꯦꯞꯄꯤ ꯃꯤꯀꯨꯞ ꯑꯃ ꯃꯨꯟꯅ ꯌꯦꯡꯅꯩ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯦꯅꯈꯥꯔꯣꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯝꯐꯥ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤ ꯂꯥꯎꯅꯔꯝꯕ ꯑꯗꯨ ꯂꯦꯞꯄꯤ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯥꯖꯧꯒ ꯇꯣꯃꯥꯜꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯄꯨꯔꯥ ꯃꯣꯔꯥꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯇꯁꯦꯡꯅ ꯍꯦꯟꯃꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯎꯅꯕ ꯂꯦꯞꯇꯦ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯨꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯋꯥꯔꯛꯂꯁꯤ ꯍꯣꯏ ꯃꯗꯨ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯅ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕ ꯍꯥꯏꯕꯁꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯈꯪꯍꯜꯂꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯂꯥꯛꯂꯦ ꯇꯝꯐꯥꯅ ꯍꯪꯉꯤ ꯀꯩꯅꯣ ꯃꯈꯣꯏ ꯅꯨꯄꯥꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯕꯣ ꯌꯦꯛꯅꯕꯒ ꯋꯥꯔꯤ ꯁꯥꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏ ꯅꯪꯕꯨ ꯉꯥꯎꯔꯕꯣ
ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯊꯕꯛ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯋꯥꯔꯤꯒ ꯁꯥꯔꯗꯅ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯁꯥꯖꯧꯒ ꯇꯣꯃꯥꯜꯒꯅ ꯌꯨꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯨꯗꯒꯤ ꯌꯨꯡꯂꯤꯕ ꯋꯥ ꯑꯅꯤ ꯁꯥꯗꯣꯔꯛꯏ꯫ ꯇꯝꯐꯥꯅ, ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯁꯝꯕꯜ ꯀꯥꯏꯁꯦ ꯂꯣꯏꯅ ꯁꯤꯗꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤꯅ, ꯑꯩꯒꯤ ꯅꯨꯄꯥꯁꯤꯗꯤ ꯇꯁꯦꯡꯅ ꯉꯥꯎꯔꯦꯗꯅ꯫ ꯃꯁꯤꯗ ꯁꯥꯖꯧ ꯑꯃꯗꯤ ꯇꯣꯃꯥꯜꯅ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯩ ꯑꯗꯨꯅ ꯐꯨꯕ ꯍꯧꯔꯝꯃꯤ꯫ ꯑꯌꯣ ꯑꯌꯣ, ꯀꯩꯅꯣ ꯅꯨꯄꯥ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯦꯡꯕꯒꯤ ꯑꯩꯉꯣꯟꯗꯒ ꯐꯨꯔꯦ꯫ ꯁꯅꯥꯍꯟꯕꯤꯅ, ꯅꯥꯏ ꯍꯥꯏꯋꯅꯤ ꯅꯨꯄꯥ ꯅꯪꯕꯣ, ꯀꯔꯤꯅꯣ ꯃꯤꯁꯤꯕꯣ? ꯍꯦꯛꯇ ꯐꯨꯏꯌꯦꯕ ꯑꯩꯉꯣꯟꯗꯒ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯂꯣꯠꯂꯤ꯫ ꯂꯣꯠꯂꯕꯁꯨ ꯁꯥꯖꯧ ꯑꯃꯗꯤ ꯇꯣꯃꯥꯜꯅ ꯃꯈꯥ ꯇꯥꯅ ꯆꯤꯡꯊꯣꯛꯇꯨꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ꯫ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯇꯝꯐꯥꯒ ꯁꯅꯥꯍꯟꯕꯤꯒ ꯀꯞꯄꯤ꯫ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯐꯨꯔꯕ ꯃꯇꯨꯡꯗ ꯐꯨꯕ ꯂꯦꯞꯈ꯭ꯔꯦ꯫ ꯁꯥꯖꯧꯅ ꯍꯥꯏ, ꯀꯔꯤꯅꯣꯕ ꯅꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯈꯣꯏꯕꯨ ꯍꯨꯏ ꯍꯧꯗꯣꯡ ꯑꯣꯏꯔꯕ꯭ꯔꯣ? ꯂꯩꯀꯥꯏ ꯑꯁꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ? ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯅ꯫ ꯇꯣꯃꯥꯜꯅꯁꯨ ꯍꯥꯏ, ꯉꯁꯤꯗꯒꯤꯅꯦ ꯑꯩ ꯃꯣꯔꯥ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯂꯨꯅ ꯇꯧꯕꯁꯦ ꯌꯥꯝꯅ ꯁꯣꯏꯕ ꯑꯣꯏꯔꯝꯃꯦ꯫ ꯃꯇꯨꯡꯗ ꯍꯦꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯇꯧꯔꯕ ꯅꯄꯥꯝ ꯌꯧꯔꯦ ꯈꯪꯉꯨ꯫ ꯁꯅꯥꯍꯟꯕꯤꯒ ꯇꯝꯐꯥꯒ ꯃꯄꯥꯜꯗ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯈꯥꯈꯤꯕ ꯁꯝꯕꯜ ꯑꯗꯨꯕꯨ ꯃꯈꯨꯠꯃꯛ ꯑꯗꯨꯅ ꯑꯃꯨꯛ ꯂꯣꯏꯅ ꯁꯤꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯈꯤꯔꯝꯃꯤ꯫